ꯑꯄ꯭ꯔꯥꯖꯤꯇ ꯄꯨꯖꯥ ꯀ꯭ꯋꯥꯛ ꯖꯇ꯭ꯔꯥ ꯅꯨꯃꯤꯠꯇ ꯇꯧꯒꯗꯕ ꯑꯗꯨꯒꯨꯝꯕ ꯄꯨꯖꯥꯅꯤ ꯍꯥꯏꯔꯤꯕ ꯄꯨꯖꯥꯁꯤ ꯔꯥꯝꯅ ꯔꯥꯕꯣꯟꯁꯤ ꯍꯥꯠꯄ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯕ ꯅꯨꯃꯤꯠ 4ꯅꯤ ꯂꯥꯟ ꯁꯣꯛꯅꯕꯗ ꯍꯥꯠꯄ ꯉꯝꯃꯛꯇ꯭ꯔꯕ ꯃꯇꯝꯗꯨꯗ 12ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇ ꯄꯨꯖꯥꯁꯤ ꯇꯧꯔꯝꯃꯦꯔꯒ ꯔꯥꯝꯅ ꯔꯥꯕꯣꯟꯕꯨ ꯍꯥꯠꯄ ꯉꯝꯈꯤ ꯃꯗꯨꯒꯤ ꯄꯨꯖꯥꯗꯨꯕꯨ ꯀꯩ ꯀꯧꯒꯦꯗ ꯑꯄꯔꯥꯖꯤꯇ ꯄꯨꯖꯥ ꯍꯥꯏꯅ ꯀꯧꯏ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯑꯗꯣꯝꯕꯨ ꯌꯥꯝ ꯇꯨꯍꯠꯄꯤꯔꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯅꯍꯥꯛꯁꯦ ꯅꯝꯊꯅꯕ ꯍꯣꯠꯅꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯣꯏꯁꯤꯕꯨ ꯉꯝꯒꯦꯅ ꯈꯜꯂꯕ ꯂꯤꯒꯦꯜ ꯏꯁꯨ ꯂꯩꯔꯕ ꯀꯔꯤꯒꯨꯝꯕ ꯁꯨꯃꯥꯏꯅ ꯀꯣꯔꯠꯀꯤ ꯀꯦꯁ ꯊꯦꯡꯅꯕ ꯑꯩꯒ ꯃꯥꯒ ꯃꯨꯛꯅꯕ ꯈꯣꯠꯅꯕ ꯅꯨꯡꯁꯤꯅꯗꯕ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯇꯧꯔꯕ ꯑꯗꯨꯒ ꯑꯩꯅꯁꯨ ꯃꯥꯁꯦ ꯉꯝꯒꯦꯅ ꯈꯜꯂꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯄꯔꯥꯖꯤꯇ ꯄꯨꯖꯥꯁꯦ ꯇꯧꯔꯀꯥꯟꯗ ꯃꯗꯨ ꯉꯝꯒꯅꯤ ꯃꯤꯅ ꯑꯩꯕꯨ ꯅꯝꯊꯕ ꯉꯝꯃꯣꯏꯕ ꯑꯄꯔꯥꯖꯤꯇ ꯍꯥꯏꯕꯒꯤ ꯃꯤꯅꯤꯡꯗꯤ ꯀꯩꯅꯣꯗ ꯑꯟꯀꯟꯀꯔ ꯍꯥꯏꯕꯅꯦꯕ ꯑꯩꯁꯤꯕꯨ ꯃꯤꯅ ꯖꯣꯏ ꯇꯧꯕ ꯉꯝꯗꯕ ꯑꯟꯗꯤꯐꯤꯇꯦꯠ ꯑꯩꯁꯤ ꯃꯥꯏꯊꯤꯕ ꯍꯥꯏꯗꯣ ꯂꯩꯇꯕ ꯑꯩ ꯃꯥꯏꯊꯤꯗ꯭ꯔꯗꯤ ꯑꯩꯅ ꯖꯣꯏ ꯑꯣꯏꯔꯗꯤ ꯑꯩꯅ ꯉꯝꯃꯦꯗꯅ ꯑꯗꯨꯒꯤ ꯄꯨꯖꯥꯗꯨꯅꯤ ꯄꯨꯡ 1:33ꯗꯒꯤ ꯑꯣꯛꯇꯣꯕꯔꯒꯤ ꯗꯦꯠ 2 ꯅꯨꯃꯤꯠꯁꯤꯗ ꯄꯨꯡ 1:33ꯗꯒꯤ ꯄꯨꯖꯥꯒꯤ ꯄꯨꯡꯐꯝꯁꯤ ꯂꯩ ꯃꯐꯝꯁꯤꯗ ꯑꯩꯅ ꯑꯣꯛꯇꯣꯕꯔꯒꯤ ꯗꯦꯠ 17ꯁꯤꯗ ꯄꯨꯖꯥ ꯑꯃ ꯁꯤꯟꯖꯔꯤ ꯑꯄꯔꯥꯖꯤꯇ ꯄꯨꯖꯥ ꯌꯥꯎꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯍꯥꯟꯕ ꯂꯥꯛꯄꯗ ꯈꯨꯗꯣꯡꯆꯥꯕ ꯃꯃꯥꯡꯗ ꯐꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯄꯤꯖꯔꯤ ꯑꯃꯨꯛꯇꯪ ꯌꯥꯎꯔꯒ ꯑꯗꯣꯝꯅ ꯄꯥꯝꯕ ꯃꯑꯣꯡꯗ ꯍꯥꯏꯗꯤ ꯃꯥꯅ ꯄꯤꯔꯤꯕ ꯄꯣꯠꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯂꯤꯒꯦꯜ ꯏꯁꯨ ꯂꯩꯔꯕ ꯅꯪꯁꯤ ꯃꯥꯏꯊꯤꯒꯗꯧꯔꯕ ꯑꯗꯨꯒꯨꯝꯕ ꯃꯇꯝꯗꯨꯗ ꯑꯩꯅ ꯉꯝꯃꯒꯦ ꯖꯣꯏ ꯇꯧꯔꯒꯦ ꯅꯠꯇ꯭ꯔꯒ ꯑꯩꯁꯦ ꯃꯤꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯍꯜꯂꯔꯣꯏ ꯑꯩꯅ ꯃꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯅꯝꯊꯒꯦ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯑꯩꯉꯣꯟꯗ ꯃꯤꯅ ꯅꯝꯍꯠꯄ ꯍꯥꯏꯗꯣ ꯉꯝꯗꯕ ꯑꯟꯀꯟꯀꯔꯠ ꯍꯥꯏꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯐꯪꯅꯤꯡꯉꯒꯗꯤ ꯅꯨꯃꯤꯠꯁꯤꯗ ꯄꯨꯖꯥ ꯄꯥꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯔꯤꯕ ꯄꯨꯖꯥꯗꯨ ꯃꯐꯝꯁꯤꯗ ꯁꯤꯟꯖꯔꯤ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯗꯒꯤ ꯂꯥꯏꯐꯇ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯗ ꯑꯌꯦꯠꯄ ꯑꯄꯟꯕ ꯂꯩꯔꯕ ꯊꯕꯛꯀꯥꯁꯤ ꯍꯦꯛ ꯃꯤꯅ ꯍꯦꯛ ꯅꯝꯍꯠꯂꯒ ꯑꯩꯅ ꯋꯦꯇꯤꯡ ꯂꯤꯁꯇ ꯂꯩꯍꯧꯕ ꯑꯗꯨꯒ ꯃꯤꯅ ꯍꯦꯛ ꯇꯧꯈꯤꯕꯅꯆꯤꯡꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯅꯆꯤꯡꯕ ꯂꯩꯕꯁꯤꯡ ꯑꯗꯨꯒꯨꯝꯕ ꯆꯌꯦꯠꯅꯕ ꯃꯌꯥꯝꯗꯣ ꯀꯣꯛꯅꯅꯕ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯒꯤ ꯄꯨꯡ 1:33ꯗ ꯄꯨꯖꯥ ꯑꯃ ꯁꯤꯟꯖꯩ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯄꯥꯝꯕꯤꯔꯒꯗꯤ ꯃꯥꯡꯖꯧꯅꯅ ꯂꯥꯛꯄꯤꯔꯒ ꯎꯅꯕꯤꯌꯨ ꯄꯨꯖꯥꯒꯤ ꯀꯥꯟꯅꯕꯁꯦ ꯂꯧꯕꯤꯍꯧ ꯍꯥꯏꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯤꯟꯖꯒꯦ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯄꯨꯟꯅ ꯄꯨꯖꯥꯁꯤ ꯇꯧꯃꯤꯟꯅꯔꯒ ꯏꯁꯥ ꯏꯁꯥꯒꯤ ꯐꯠꯇꯕꯗꯨ ꯀꯣꯛꯄ ꯍꯥꯏꯗꯨ ꯑꯣꯏꯕꯤꯌꯨ